ꯁ꯭ꯇꯦꯟ ꯑꯣꯏꯔꯤꯅꯦꯕ ꯕꯣꯇꯜꯁꯤꯅ ꯂꯥꯛꯇꯣꯏꯕ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯇꯧꯏꯖꯦꯉꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯤ ꯅꯨꯄꯤꯁꯦ ꯕꯦꯔꯥ ꯀꯥ ꯑꯅꯤ ꯆꯦꯟꯕꯒꯤ ꯊꯕꯛꯁꯤꯀꯣ ꯄ꯭ꯔꯥꯡꯒ ꯄꯣꯛ ꯄꯣꯛ ꯆꯥꯛꯄꯖꯥꯠꯅꯤꯁꯦ ꯑꯃ ꯌꯦꯡꯉꯥꯏꯗ ꯑꯃꯅꯤ ꯀꯩꯅꯣꯝ ꯇꯧ ꯂꯩꯔꯝꯃꯦ ꯑꯃ ꯇꯧꯔꯤꯉꯥꯏ ꯑꯁ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯕꯛꯁꯦ ꯂꯣꯏ ꯅꯥꯏꯗꯕ ꯊꯕꯛꯅꯦ ꯑꯩꯈꯣꯏꯁꯦ ꯅꯣꯏꯗꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯒꯦꯕꯀꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯗꯤ ꯍꯧꯒꯠꯄ ꯀꯨꯏꯔꯦ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯀꯨꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯕ꯭ꯔꯁ ꯀꯩ ꯇꯧ ꯂꯣꯏꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯒꯦ ꯑꯗꯨꯒ ꯇꯥꯃꯣꯗꯤ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯆꯠꯈꯤꯕꯀꯣ ꯍꯥꯏ ꯇꯧꯁꯤꯜꯂꯣ ꯑꯁ ꯌꯥꯗ ꯑꯝꯇ ꯎꯁꯤꯟꯒꯣ ꯏ ꯇꯧꯁꯤꯜꯂꯣ ꯗ꯭ꯔꯤꯌꯥꯁꯦ ꯆꯪꯁꯤꯜꯂꯛꯏꯁꯦ ꯗ꯭ꯔꯤꯌꯥꯁꯦ ꯌꯥꯎꯅꯤꯡꯉꯦ ꯗ꯭ꯔꯤꯌꯥ ꯍꯜꯂꯣ ꯃꯌꯥꯝ ꯇꯧꯒꯦꯔ ꯅꯪꯁꯨ ꯍꯜꯂꯣ ꯃꯌꯥꯝ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯈꯪꯕꯅꯦ ꯍꯥꯏꯕ ꯁꯤꯁꯤꯁꯨ ꯇꯧꯔꯤ ꯑꯩ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯅꯕ ꯇꯧꯔꯒꯦ ꯄꯔꯥꯊꯥ ꯑꯣꯏꯅ ꯁꯦꯝꯃꯦ ꯉꯁꯤꯗꯤ ꯄ꯭ꯂꯦꯟ ꯄꯔꯥꯊꯥ ꯁꯦ ꯅꯣꯏꯅꯤ ꯁꯥꯟꯅꯔꯁꯦ ꯃꯃꯥ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯨ ꯇꯣꯠꯄ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯊꯝꯃꯅꯤ ꯉꯥꯛꯇꯪ ꯀꯩꯅꯣꯝꯃꯅ ꯀꯨꯞꯁꯤꯜꯂꯒ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯣꯠ ꯂꯥꯎꯔꯝꯃꯅꯤ ꯑꯗꯨꯒ ꯍꯧꯔꯒꯦ ꯅꯨꯄꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯃꯥꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯦꯔꯦꯂꯦꯛꯁꯀꯨꯝꯕ ꯆꯥꯎ ꯌꯥꯗꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯣꯡꯃꯗ 3ꯂꯛ ꯄꯤꯖꯗꯣꯏꯅꯤ ꯗ꯭राꯏ ꯐ꯭ꯔꯨꯠꯁ ꯍꯥꯞꯄꯦ ꯍꯋꯥꯏ ꯈꯔ ꯍꯥꯞꯄꯦ ꯑꯔꯩꯕ ꯍꯤꯟꯖꯥꯡ ꯈꯔ ꯍꯥꯞꯄꯦ ꯃꯥꯗꯤ ꯄꯪꯆꯥ ꯆꯥꯏꯗ ꯗ꯭राꯏ ꯐ꯭ꯔꯨꯠꯁꯦ ꯑꯉꯥꯡ ꯊꯑꯣꯏꯅ ꯆꯥꯎ ꯌꯥꯗꯕꯅꯦꯕ ꯑꯗꯨꯃ ꯆꯥꯕꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯆꯤꯟꯈꯤꯕ ꯑꯗꯨꯅ ꯃꯣꯏꯁꯨ ꯑꯐꯕ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯄꯤꯖꯅꯤꯡꯉꯤꯗꯅ ꯇꯟ ꯇꯛꯄ ꯍꯧꯔꯒꯦ ꯉꯁꯤ ꯈꯔ ꯐꯩꯅꯦꯕ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯇꯕꯒꯤ ꯑꯁ ꯉꯥꯛꯇꯪ ꯃꯥꯏ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯁꯦ ꯑꯩ ꯌꯥꯍꯧꯁꯤꯁꯨ ꯈꯔ ꯉꯟꯒꯟꯗꯦꯕ ꯄꯨꯡ 3:30 9 ꯃꯈꯥꯏ ꯈ꯭ꯋꯥꯏ ꯉꯜꯂꯕꯗ 3 ꯃꯈꯥꯏ ꯁꯤꯅꯦꯕ ꯑꯩ ꯍꯧꯒꯠꯂꯤꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯁꯨ ꯇꯨꯝꯕꯗ ꯊꯦꯡꯉꯦꯕ ꯍꯦꯛꯇ ꯄꯨꯡ ꯑꯃꯗꯥꯏꯑꯦꯕ ꯑꯗꯨ ꯉꯟꯇ ꯍꯧꯒꯠꯄ ꯉꯝꯗꯕ ꯑꯗꯨꯅ ꯌꯥꯍꯧꯁꯦ ꯍꯦꯛꯇ ꯊꯦꯡꯕ ꯇꯥꯃꯣꯗꯤ ꯉꯟꯇꯥꯅ ꯆꯠꯂꯦꯕ ꯊꯕꯛꯁꯦ ꯄꯨꯡ 3 ꯃꯈꯥꯏꯗ ꯆꯠꯂꯦꯕ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯂꯗꯤ ꯑꯁ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃ ꯑꯗꯨꯏ ꯚꯤꯗꯤꯑꯣꯗꯣ ꯅꯣꯡꯃ ꯁꯦꯝꯃꯛꯀꯦ ꯉꯁꯤꯗꯤ ꯃꯣꯏ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗꯤ ꯁꯨꯇꯤ ꯊꯥꯏꯌꯦꯕꯀꯣ ꯉꯁꯤ ꯁꯦꯇꯔꯗꯦ ꯑꯣꯏꯌꯦꯕ ꯇꯟꯁꯦ ꯈꯤꯇꯪ ꯄꯤꯛꯇꯛ ꯍꯧꯒꯦ ꯃꯣꯏ ꯆꯥꯕꯗ ꯄꯤꯛꯇꯛ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨ ꯐꯃꯨꯡꯗ ꯁꯥꯟꯅꯍꯜꯂꯤꯌꯦ ꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯂꯧꯕꯤꯅꯤꯉꯥꯏ ꯂꯩꯇꯕꯅꯤꯅꯅꯦ ꯍꯦꯛꯇ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨ ꯆꯥꯛꯈꯨꯝꯁꯨ ꯆꯪꯉꯛ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯦꯕ ꯂꯨꯀꯁꯁꯤꯕꯨꯗꯤ ꯈꯔ ꯈꯤꯇꯪ ꯆꯥꯎꯔꯛꯑꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯃ ꯅꯨꯄꯤꯁꯤꯗꯤ ꯀꯩꯝ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯥꯁꯤꯅꯦꯕ ꯕꯦꯔꯥ ꯀꯥꯏꯁꯦ ꯕꯤꯌꯥꯁꯤ ꯀꯞꯄ ꯍꯧꯔꯒꯦ ꯀꯨꯝꯅꯤꯡꯉꯕꯅꯦꯕ ꯍꯦꯛ ꯀꯨꯝꯕꯗꯨꯗꯅꯦ ꯍꯦꯛ ꯀꯨꯝꯕꯗ ꯎꯖꯥ ꯃꯦꯂꯥ ꯁꯥꯗ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯘꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯩꯗꯤ ꯑꯉꯥꯡ ꯆꯥꯅꯕꯅꯤꯅ ꯃꯥꯒꯤ ꯀꯥꯟꯅꯕ ꯁꯥꯕꯗ ꯂꯥꯛꯑꯦ ꯁꯥꯟꯅꯩꯔꯤꯕ꯭ꯔꯥ ꯀꯞꯄꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯄꯪꯂꯥꯎꯗ ꯂꯥꯎ ꯎꯠꯂꯛꯀꯦ ꯑꯩ ꯑꯅꯤꯁꯦ ꯀꯩꯗ ꯏꯃꯥ ꯏꯄꯦꯝꯃ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯀꯥꯡꯁꯤꯡꯒꯣ ꯂꯣꯏ ꯍꯨꯒꯠꯂꯒ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯤꯕ ꯍꯥ ꯀꯩꯗꯧꯔꯤꯕ ꯅꯣꯏꯅꯦ ꯁꯤꯅꯤꯅꯦ ꯇꯧꯔꯤꯁꯦ ꯁꯤꯁꯦ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯐꯃꯨꯡꯁꯦ ꯀꯨꯝꯅꯤꯡꯉꯝꯅꯦꯕ ꯀꯨꯝꯕ ꯉꯝꯗꯕꯩꯅꯦꯕ ꯍꯥꯎ
ꯂꯥꯎꯔꯤꯁꯦ ꯇꯨ ꯀꯨꯝꯅꯤꯡꯉꯤꯁꯦ ꯉꯔꯥꯡꯗꯩ ꯆꯠꯄ ꯍꯩꯔꯦꯕ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯗꯤ ꯃꯃꯥ ꯚꯤꯗꯤꯑꯣ ꯅꯝꯒꯦꯁꯦ ꯅꯪ ꯆꯠꯄꯗꯣ ꯑꯝꯇ ꯚꯤꯗꯤꯑꯣꯁꯤꯗ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅꯦ ꯊꯥꯒꯠꯁꯤꯔꯥ ꯇꯧ ꯂꯥꯛꯏꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯍꯩꯄꯥ ꯁꯥꯕꯅꯦꯕ ꯁꯤ ꯅꯨꯄꯤꯁꯦ ꯌꯩꯁꯤꯟꯅꯤꯀꯣ ꯍꯧꯒꯠꯂꯣ 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 ꯃꯥꯏꯁꯦ ꯁ꯭ꯇꯦꯟ ꯑꯣꯏꯔꯤꯅꯦꯕ ꯕꯣꯇꯜꯁꯤꯅ ꯂꯥꯛꯇꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯆꯥ ꯇꯧꯏꯁꯦ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯤ ꯅꯨꯄꯤꯁꯦ ꯕꯦꯔꯥ ꯀꯥꯕꯅꯦꯕ ꯑꯩ ꯇꯟꯒ ꯂꯣꯏ ꯀꯥꯕ ꯇꯥꯔꯦ ꯅꯪ ꯚꯤꯗꯤꯑꯣ ꯅꯝꯃꯤꯀꯥꯟꯗ ꯀꯣꯏꯆꯠ ꯆꯠꯂꯕꯅꯦꯕ ꯉꯔꯥꯡꯗꯒꯤ ꯗꯤꯌꯥ ꯑꯗꯨꯁꯨ ꯕꯣꯇꯜ ꯑꯅꯤꯁꯦ ꯄꯥꯏꯔꯦ ꯍꯦꯛꯇ ꯂꯥꯛꯇꯣꯏꯕ ꯃꯥꯅ ꯆꯠꯂꯤꯁꯦ ꯃꯥꯁꯦ ꯁꯤꯡꯉꯦ ꯍꯥꯏꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯡꯕ ꯍꯥꯏꯗꯤ ꯂꯨꯀꯁꯀ ꯃꯥꯒ ꯌꯦꯡꯅꯔꯀꯥꯟꯗ ꯂꯨꯀꯁꯇꯤ ꯁꯤꯀꯥꯟꯗ ꯆꯠꯄꯁꯨ ꯍꯩꯇ꯭ꯔꯤ ꯃꯥ ꯆꯍꯤ ꯐꯥꯗꯧꯔꯦꯕ ꯗꯤꯌꯥꯒꯤ ꯂꯨꯀꯁꯇꯤ ꯁꯤꯀꯥꯟꯗ ꯄꯪꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯉꯥꯡ ꯈ꯭ꯋꯥꯏ ꯑꯍꯟꯁꯦ ꯈꯔꯁꯨ ꯑꯗꯨꯝ ꯄꯪꯉꯦ ꯍꯥꯏꯅꯕꯗꯣ ꯄꯪꯉꯦ ꯍꯥꯏꯗꯤ ꯁꯥꯎꯔꯅꯤ ꯈꯔ ꯃꯣꯟꯖꯕꯗꯣ ꯌꯥꯏꯃꯩ ꯀꯗꯔ ꯍꯥꯏꯅꯩꯗꯅ ꯀꯗ ꯃꯁꯛ ꯁꯦꯡꯉꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯆꯥꯔꯒꯦꯔꯣ ꯌꯝꯃꯤ ꯇꯧꯔꯒꯦꯔꯥ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩ ꯐꯅꯤꯡꯕ ꯃꯈꯣꯡ ꯑꯃꯨꯛ ꯍꯥꯝꯅꯤꯡꯉꯛꯑ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯆꯥꯔꯤꯅꯤ ꯇꯧꯔꯤ ꯁꯛꯁꯤꯀꯣ ꯑꯝꯇ ꯔꯤꯌꯥꯁꯦ ꯑꯩ ꯁꯤꯁꯦ ꯅꯣꯛꯅꯤꯡꯕꯅ ꯃꯥꯏꯁꯨ ꯑꯃꯨꯛ ꯏꯟꯗꯣꯏꯅꯦ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯈꯥꯏꯔꯒ ꯉꯁꯥꯏꯒꯤꯗꯣ ꯐꯕ꯭ꯔꯣ ꯁꯤ ꯖꯒꯠ ꯄꯨꯝꯅꯃꯛ ꯆꯥꯕꯅꯦ ꯍꯥꯏꯕ ꯑꯗ ꯑꯩꯅ ꯄꯟꯅꯦꯅ ꯄꯥꯈꯠꯄ ꯃꯥꯗꯤ ꯂꯣꯏ ꯆꯥꯒꯦ ꯍꯥꯏꯌꯦꯕ ꯁꯛꯇꯨ ꯄꯟꯅꯤꯕ ꯅꯪ ꯈꯨꯆꯥꯏꯗꯣ ꯆꯥꯎꯃꯜꯂꯦꯕ ꯆꯥꯛꯈꯣꯝꯗꯣ ꯁꯥꯏꯌꯨ 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 ꯌꯥꯃꯥꯡꯁꯤꯁꯨ ꯃꯈꯥꯏ ꯑꯅꯤ ꯃꯊꯛ ꯑꯅꯤ ꯍꯧꯗ ꯉꯥꯏꯔꯤꯕ ꯇꯧ ꯅꯈꯨꯠꯇꯣ ꯆꯣꯞꯄ ꯇꯧ ꯇꯧꯔꯣ मथी संगे कईनोनेबा माजे हगिस फाइरीबा टॉयलेट फाइ हैद्रीबको फनजु याम तम्मबने माजे खरा टॉयलेट हेक पुसिमगा मथी जे हाइदि तुगु जानि मा कोइगे टॉयलेट जे हेक चंगमगा देबा जे तारा आबजे मनुंग जंगनगी हाइ हाबा अदुने nga इजे तादुगेन तौरमबसे अदुना मा टॉयलेट पुसलदि हेक्ता फायो यादेबा हैतबैनेबदो आइगोना मथा साबा हॉस्पिटल मु चनाबिबदुगी हगिस अम तिंथो अदुम फायलाबन अदुम हाइनिंग मतम हाइजरा अजिनेना खरा तप्पा थेंगबाइदे हौना सानिदना मीनादी नोकनाय दे सु अम चावरजु बुदुदुई नम अंगांग आइ जंगांग ने चही उहुमबु कयम चावरगे आइदी दुमाइनम खंदोय आइदी Dria येगो आइ सोमदा मा हैनो तयना या माइदि सिने मा इन दउजे Dria सानालाय मितु angang ani che baigi thapak si ko prang pok pok chak pa jani se ama yi ngai da ama ni kai nom tau le ama tau ri ngai
Pasabi! Tau ka no ba? Se pigi se mama pigi se. Sos na tayo nito. Se. Dia asnang jibira ni eh. Se. Lam he mane exam bisi. Mayan higat ni. Ako'y Dia oi, Lucas oi ki beloy re. Ilu zaloy re. Mama di ludbi. Si mung wai dum muk tai ba sen ba set ba loi re du phi muk chu phi ji do nuk thi shu ni lai ba nga ni chen mani na thabak ji chung loi da bi ne toi ji angang ji lobi ni ngai lai ta asmera ni am nga ni chen ba ki khwa ji ma ji khoi dau la ngala bane ba aw pigi bibi din garo ani ji go khara doi ne ba du sine angang ak to re bi gyan da na da bo si ji la mem hen ja ba ama ji na angang ni khang da ba mana ja ba yam na aduna ni kwa ha ai ke ba loi re dia ni ke ba loi re ka si lam hem di mama mung lu ra ge ai hinjang thong aroi ngara hinjang lai bu ko pa mui ne mun thuk pa aduga chaka me chak charage yum horo wen charage sina Dia gi chak ne ba ko ani shu ba ne sina pizza doi se nung thin gi amo walking akan ko sumaina Dia hey silly ji si mo ya ngang ki hai bolo hai garo Dia da ngau za ba ngai ne se Dia da hai lai ba angang ai sanari lambi da akoi building ai mamang video da budi yaw pan akoi building ani khita ne ba last ta lai ji asi ama sumai tau da na walking akan salani hanjilani chak thongani charani adu as thabak se loi banai de akoi nupi sing sini ngasi daily work pung mapan makai ta dore thabak ti loidri yang wali isai kulik me am jing chak to bne kulik pheng do wali bne si tabo ya chim besai asi pung tara ta ni kulik pheng bada angang chum mane kai ne pung baro amadi ta dui ne soi tana kari wati ai si ne koi nupi thawak se loi nai da ba thabak ne se khoi se noi di chak to ji kham grani na sa koi di kuri pheng da wali angang chum da wali nang ai ra kham di le bi ai di hausi nang a pai gi la pa bye mayam good night